Mayam Bahamutida, Kanri Taram Nokcheri, Masi. Mayam from the Kudol Zagadoriba, movie Sikimamina. Love me if you dare. Nang no Karikumbana Tomna like Taragadi, I want the Nushiraune. Movie Siki Wildly Bamatanda, Karigumba, Swakivalan Kivaya Taragaso, Mayam Nanga vegan have a wapamasitam jeri. For him, Mayam the warriors live house raklage. What is the hope and I quina, Tawai Amabu Ubafangi. Mogasi Angango Chugi Sari Selatuna Makutu Tang by the laboring Mongasi, I queen Ubafangi. Mahona, Wariam Lile. Mama took him at them the Hyduna, Wari sing a sea loin home Rakoni at the Waikoy Wari City. Hope Driba Wariam Uribani. Maramadura Wari si Matokaram no even no happy see Mayam Tabu Matamda, Akiba Mapawini Hyduna, put us in a hidey. Mubi Sida Ahingba Mi Maga, Asiba Mi Maga, Matokaram Nushine Habito, Equina Kamangani. Masida Mahana Nushizeriba Misagatabo, Hatok Laduna. Nupi Yamana, Matokaram the Pumbangami Pano Habigi, Wari Sisumayam the Kambigani. What is the Yoriba Maru Misakasi, Arjun Amasung, Divya Patiga, Lunana, Pratap Amasung Priya Suyori, Pratap Amasung Priyana, Arjun Harba Misakasi Mang Kriaduna, Police Station the report people are K. Aduga Arjunga, Divya Patiga Sinu Shinavani, Ivadi put a second Shinavani, Aduga, Buddha Sina, Arjun Bo, Karigitamuta Halipano Havasi, Mayam Tabu Matam the Angapam Oigini Hajunasu, Buddha Sina Heidi. What is the Arjune Divya Patine, Priyane, Pratapne? Makoya Hongi Wari Oibanina, what is the Mayam the Ganta Hambaso Kara Wagan Hydra, Buddhas in a Hydra Lerami? Madigi Buddhas in a Wari Militore, Ramachandrapuram Haribala Masida, Family Kun Katang Tabani, Yam Chaubakungang Masunati. Hi guys, Kadore. Sell the no buy for a Malabunga Midra bro. Fare Adona, Sangsara quite give her a sale Amagimatang the Takchake. Hi with the Adon iPhone 16, Hunter Hanba Amafangduribani. Tavadanga Pibra. Adubo Masia Siangani. Come down the Pambitri Habado, Adom the Kambin Nabadi, video Makayam Bio. Masi Kungasida, Haveli, Malay. Haveli si Mayamna powder Chapamatam the Fawa, Yamna Kina, Yamno Hinadana, Mamai Lon Tatuna, Mamai Lotuna, Chanari Pajaga Moy. Masi Karikidamuto, Kivano Havataragadi, Sahi Taruki Mamanda, Mapam Masida, Bor Kenya Amalu Hondra Laki. Makoya ni si Yamnangapa, Bor Kena Amasu, Wadi Maramdi. Heg long given a minute the gay. Kanya or even the PSA, you Madrigi Soto Tolakide. Maki Masagasi, Kanamta Kambangamde. Adu Karigumba Makoi, Munda, Darkar, Oiba, possessing at the so. Mark in the Pana, he heg Tolagale. Mark in the Pana Tolotuna, Mapam Madrigi Posse Labor Matam the so. Marka, Tawai on Sinantuna, Waris Hanapaso Amatasanamde. Mark in Bangasi, Yam Chinaba Amasuoi. Quite Kiri Bahabataragade. Pungni Pantarapumatam the Elam Makongi. Kongli Elama to Tabo Matamda Mapam Madura Lady missing a do, Ki Kitana Mayum Mem the Lunicin Naki. Lashang Mundi the Pujato Nuramba Pujari singer to so Makoy Makoye, Tong singer to Luna Lunceli. Yum sing the Lane River Tong singer to so Luna Lunceli. Pungli Panta Elama to Hek Konapomatamda, Yum Madura Lady Bacana to Torotuna, Mapam Madura Lady Ba, swing to Tong Laduna, Hona Hona Kapi, Mahana Kablivasi, Pung Amarum the Kapi, Pung Mapan Hectava Matamda. Ma cup of Haraduna, Elamadu Mutaladuna, Marki Hana Piva Madura Amuhanjali, Coupling a Matamadura di, Kungangadura lady missing at the D, Kivan Ruina Ki, Toli but Hodosi, Numit Kudding it Holibani. Nobody Kungangadura Nani Haribanga do Latuna, some the Panava Ribaldo Makola Malay, Mahana Ribana do Poratuna, Borkan Aduna lady by Yuma to the Havili Hawili, Dugimanata Horiba, Uzo to the Kakaladuna Mahana, Uzo to the gay, Yuma to the Song Chili. Yumadugi Tono to the game Mahana Kanago Mamaga, Warison of Gimong say a queen over Fangi, Mahana Porocliva, Ribungi Makola do, Mar Tono to the Tami, Nahaki Matunga, Tono of the Tamliba, Ribana to Leramdre, Nupamasha to Sumapama to the game, open Opeto to Tolaki, Matum Kurgi Matunga, Nomadi, Numidang to the Punglipan Hectarapoma Tamaduda, Masak Kangdavan P. Havidi Kanya to Tole, Mahapu Urubumatam Mapama Lady missing a Nokpana Kam Tenki. Mahak Mapam Maduda, Masa Pumba do May Punchak Chaladuna Kumtara Kivani, Mato Urba Matamda, Kungangadra Leva missing at the D, Tauriba Mato Sikarino Hydra, Makoshum Nakpana Kam Tenki, Napi do Kanbangam the Kai, May Chaki, Mark Hakchanga do Koina Gumda, Ahing Chupama May Chak to Lake, no Alapomatam the D, Municipality missing Latuna, Marki Azakpa Saru Sarang Singado, Mapam Madudagi Puru Satki. Maha Hesi Kibadagi, Mapam Madura Leriba missing at the so, Santi Fangere Hydro Kalubani Adubo, Pung Nippon Hectar Pumata Maduda,
ꯄꯨꯡꯆꯤꯛ ꯆꯤꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅ ꯂꯩꯅꯈꯤ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯕꯣꯜ ꯀꯩꯅꯥ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯃꯩ ꯃꯨꯠꯇꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯉꯥꯜꯂꯤ ꯃꯗꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗꯁꯨ ꯑꯃꯨꯛ ꯃꯨꯠꯂꯤ ꯃꯗꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯃꯩ ꯑꯗꯨ ꯉꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯃꯩ ꯑꯁꯤ ꯑꯁꯨꯝ ꯉꯥꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯈꯔ ꯀꯧꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯤꯒꯅꯨ ꯑꯩ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤ ꯌꯨꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯔ ꯑꯗꯨ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯦꯛ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯏ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯤꯕ꯭ꯌꯥꯄꯇꯤ ꯀꯧꯏ ꯉꯁꯥꯏꯗꯒꯤ ꯅꯦꯔꯦꯠ ꯇꯧꯔꯤꯕ ꯚꯨꯠ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯆꯥꯛꯆꯗꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯗꯤꯕ꯭ꯌꯥꯄꯇꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛ ꯃꯥꯏꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯩ ꯃꯥꯏꯕ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯗꯨꯅ ꯑꯆꯪꯕ ꯃꯤꯒ ꯎꯅꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯃꯈꯣꯏꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯔꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯇꯨꯅ ꯃꯥꯏꯕꯗꯨ unakhꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯁꯨ ꯐꯝꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯐꯝꯃꯤ ꯃꯥꯏꯕꯗꯨ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯇꯥꯏꯞꯇ ꯇꯧꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯦꯟ ꯑꯃꯕꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯆꯐꯨ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤ ꯃꯀꯣꯛ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯤꯒꯨꯝꯕ ꯊꯛꯅꯕ ꯑꯃꯃꯝ ꯄꯤꯈꯤ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯏ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯄꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯂꯥꯇꯦꯟ ꯑꯗꯨ ꯃꯨꯠꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯥꯕ ꯀꯜꯂꯛꯇꯨꯅ ꯃꯊꯕꯥꯛ ꯄꯥꯏꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯍꯥꯞꯆꯤꯟꯈꯤꯕ ꯌꯦꯟ ꯑꯗꯨꯁꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯍꯥꯛꯅ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯁꯤꯔꯝꯕ ꯈꯣꯡꯖꯤ ꯄꯥꯌꯦꯜ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯤ ꯁꯥꯃꯤ ꯁꯨꯝ ꯎꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯛ ꯈꯣꯡꯒꯩ ꯀꯥꯞꯊꯣꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯖꯨꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯁꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯇꯥꯞ ꯐꯥꯈꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯄꯨꯔꯥ ꯀꯗꯔ ꯐꯗꯔꯒꯤ ꯊꯕꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯚꯨꯠꯀ ꯊꯋꯥꯏꯒ ꯎꯅꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯝꯕ ꯃꯤꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯔꯖꯨꯟꯅ ꯐꯥꯈꯤ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯀꯌꯥꯃꯔꯨꯝꯁꯨ ꯈꯤꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯕ꯭ꯂꯣꯒ ꯀꯌꯥꯃꯔꯨꯝ ꯁꯦꯝꯂꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯇꯤꯡ ꯑꯣꯄꯔꯦꯁꯟ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯑꯃꯣꯠꯄ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯄꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯅꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯑꯗꯨꯗꯤ ꯐꯨꯔꯤꯠ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯗꯨꯅ ꯈꯪꯒꯥꯎ ꯍꯥꯄꯦꯜ ꯑꯃ ꯁꯦꯠꯂꯒ ꯃꯐꯝ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯖꯤ ꯑꯁꯤ ꯁꯥꯙꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯈꯨꯄꯥꯛ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯆꯐꯨꯗ ꯍꯥꯞꯆꯤꯟꯈꯤꯕ ꯌꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯉꯁꯥꯏ ꯂꯥꯇꯦꯟ ꯃꯨꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯀꯦꯔꯣꯁꯤꯟ ꯍꯥꯞꯇꯨꯅ ꯊꯥꯟꯕ ꯂꯥꯇꯦꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯂꯕ ꯍꯥꯞꯐꯝꯗꯨꯗ ꯃꯍꯥꯛꯅ ꯁ꯭ꯋꯤꯆ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯂꯥꯇꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯦꯃꯦꯔꯥꯗ ꯂꯣꯏꯅ ꯀꯦꯞꯆꯔ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤ ꯑꯔꯖꯨꯟꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯅꯪꯅ ꯉꯁꯥꯏ ꯊꯧꯒꯠꯂꯛꯂꯤꯕ ꯊꯕꯥꯛ ꯁꯥꯒꯠꯂꯦꯅ ꯇꯧꯔꯤꯕꯗꯨꯗꯤ ꯌꯥꯝ ꯍꯥꯏꯂꯤ ꯑꯦꯁꯤꯗꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯤꯊꯛꯄꯒꯤꯗꯃꯛꯇꯅꯤ ꯆꯠꯈ꯭ꯔꯕ ꯃꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯍꯣꯠꯅꯧ ꯃꯁꯤꯒꯨꯝꯕ ꯊꯣꯛ ꯊꯥꯛꯀꯤ ꯃꯤꯁꯤꯡ ꯖꯥꯗꯨ ꯇꯣꯅꯥ ꯇꯧꯗꯨꯅ ꯅꯪꯅ ꯊꯥꯖꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯑꯉꯥꯎꯕ ꯁꯤꯕꯤꯔꯛꯇꯨꯅ ꯂꯩꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯈ꯭ꯔꯒꯗꯤ ꯍꯧꯈ꯭ꯔꯦ ꯀꯥꯎꯊꯣꯛꯄꯁꯨ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯔꯖꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯇ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯤ ꯑꯔꯖꯨꯟꯅꯦ ꯄ꯭ꯔꯇꯥꯞꯅꯦ ꯄ꯭ꯔꯤꯌꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯑꯁꯤ ꯇꯧꯕꯅꯤ ꯑꯔꯖꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯤ ꯑꯇꯩꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯇꯥꯞꯀꯁꯨ ꯂꯩꯃꯤꯟꯅꯗꯦ
mahana leriba mawng asi makhongda sandal chungdong tongde khumup tongde mahana seliba phijol asi chu sumnatagi amubu khakta seli makhong sokpa taragasu masa mathandana pamphoda pochaba misakni haibidi miki laki daba misaka mohoi madidi pratap laktuna mafam adura leriba camera sing adu loksaladuna mahana video sing adu edit tawdana YouTube ta thagale YouTube tagi lakpa senpam sing adu so mahana haibidi Arjuna khajik khatang lawi aduga ahenba paisa mayamduna mahana mahaki marup pratap loina sinakhi tasina hardi mahagasi mahaki tarkar oiba paisa do khotani lawribasi aduga pratap ti nupi koibanina mahana paisa do khara yamna pibani nongmadi pratap so mahaki project adugi haibidi video anoba semna bidamukta karigumba document khara semduna lermagi tanjaduna mafam adura priya lai priyana mahaki mamita khumjanduna aikunano haiduna hangba matamda atopa nupi camera gi mamingsing haiduna laknarami madura priya so harap sawaduna mafam madura phamdare aduga mahana pratap ki makhongda makhong thakaladuna nana karigino ai ming palaktribadi haiduna hare maduda aisu khangi kaino haiduna hare asum tawduna makhoini wari sumsanaba matamda priyana coffee thakba matamda hainadabi mawngam utpa matamda duda nangbu coffee hainadabra haiduna pratapna hangba matamda kaidobu hainaroiduna haine coffee siri nangi favorite drink ni haiduna haige tawbu matamadura nungai khraroi haiduna mahana amu aikoi gi favorite drink ni haiduna hare asum tawduna kaidori puno haiduna hangba matamda pratapna wari malire aisu wari masum yengamani aikoi khungadura banglo ama lerame banglo dudale matai manaw mayum panula lakpani aduga matai manaw du nongmuta mi kanamtaga wari sanade mahaki nupi du su kanamtana masak khangde mahaki nupi du pung nipan tabu khuthingi aduma kapi adubu nongmadi masa mathanda mai thajaduna mahak sijaki madugi matungda mahaki nupa dung siraba matungda mahaki macha nupi mafam adura lerame macha nupi du hauji kada jakrabno kanagi manakta lebno haipsi kanamtana khangde masigi matanda constable amana mahaki case asi paramani Madhupriyana madugi nupi du ko kachakprani haiduna re psychological problem lebra haiduna hangi madura pratapna kanana bu khangjarubuno haiduna hare sodina lerangani haiduna priyana hare madhu pratapna mahagasi mayamna bhutne haiduna hainabani haiduna hare wahiluta matamda priyana talingdada bhut haibasi lekti haiduna hare madudagidi pratapna nangasi Arjun dawna wangangini haiduna haipu matamda kainota nangna aingona ngangai dubo tamaina kadoroge haiduna haipu matamda aidi Arjun bu kijai haiduna priyana hare karigi kiripno haiduna hangma matamda mangasi yengone kanamtaga wari sanade mi amta punde Firol phangi amubu ngakta setuna lei makhong phangi nongmuta senang khumup tongmani haibase khangde karimta tongta bida adum kocha chale mahagasi nanga ngang wengede tinarapui damta nangna mahapuki dabo orangani aidi khijai haiduna hare mahagumna pasidi bhunna phawa kigani haiduna hare madu patana aina hariba anga adu thibada mating pangmiyu haiduna hare madura priyasu oi phare thirakki haiduna mahagsu mahaki saitagi thiba yaba thikhe priya amasung pratapasi university amda puna taminamni maramaduna Priyana Pratapo University do kawi madudagidi fare iPhone ga matang swide hajarage adomna iPhone amasung natagi lupa amada phangba yagani karamna harbadi 9 October da India amasung Bangladesh ki marakta sanaduriba match asida mess hawdingai da adomna description da piriba link asi sinaduna my 11 sagal app asi download tawbiduna tim sembiu giveaway contest jawbiu aduga iPhone 16 asi sumnatagi lupa amada phangbiu masigi contest asi sumnatagi India Bangladesh ki match asigini amasong aigi subscriber singi khaktani aduna subscribe tawsanbiyo khudong chaba si na tho hanbiganu mega contest asigi top prize ta lupa crore amani asuk chawa prize asi achawa match khakta da phangmani adu handakti India Bangladesh ki match asi da phangbigani maram asina masi sanabagi khwait ki best time ni aduga mayamna khangjin bigadabadi masigi offer asi new user singi khaktani aduga masi adomgi ahanba game da phangba yaduribani description da yawriba link asi sidina biduna download tawbiro aduga masida yawriba agi coupon code asi sidina biyu masi warabadi ahanba deposit ta 20% cash extra phangbigani ayadi agi team semjare adomso my 11 circle da India amasung Bangladesh ki team sembiyu aibo yamna hatu kawri ba kayino haiduna pratap na hapu matamda nanu thiriba angang adigi maming se Divyapati kawi mahagasi madigi mahana cover ki article ama tablet ama da puthore aduga hare sahi adumutada nupi macha ado mafam adura leriba orphanage amda porakhibani orphanage da porpo matamda so mahaki photo kapu matamda mahaki photo do ta khide mahaki document sing amasung mahaki che sang sing mahaki mari leinaba data sing mayam sing asi digitalize tawdapani da online tv de khara wagani aduga angang asi mama pa na tawpa mong aduga chap manana tawe haibagum angang asi sikhre haidun hare wahilu tarbu matamda pratap na yamna ngaladuna kamdong na siribano haidun hangi Pratap na mayum da halagtuna wapam kudimasi Arjun tami Arjun cho
ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯄ꯭ꯔꯇꯥꯞꯅ ꯃꯍꯥꯛꯀꯤ ꯋꯥꯆꯦꯞ ꯑꯗꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯡꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯅ ꯚꯤꯗꯤꯑꯣ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯊꯥꯔꯛꯏ ꯚꯤꯗꯤꯑꯣ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯗꯤꯕ꯭ꯌꯥꯕꯇꯤꯁꯤ ꯃꯍꯥꯛꯀ ꯄꯥꯝꯖꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯁꯨꯝ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯔꯦ ꯅꯨꯄꯥ ꯑꯗꯨ ꯁꯤꯕꯗꯒꯤ ꯃꯍꯥꯛ ꯀꯣꯛ ꯆꯥꯈꯠꯂꯛꯇꯨꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯅꯤ ꯈꯟꯗꯨꯅ ꯁꯥꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯆꯥꯈꯠꯂꯛꯄꯗꯒꯤ ꯃꯊꯋꯥꯏ ꯆꯥꯛꯂꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯄꯥꯠ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯪꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛꯁꯨ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯔꯛꯄꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯅꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯅ ꯂꯩꯕꯅꯤ ꯔꯨꯝ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯅꯔꯛꯇꯕꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯏꯁꯪ ꯀꯥꯁꯟꯗꯨꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯗꯨꯅ ꯚꯨꯠ ꯕꯪꯒ꯭ꯂꯣ ꯃꯥꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡꯗ ꯔꯨꯝ 404 ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯣꯡꯐꯝ ꯑꯃ ꯂꯩ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯔꯣꯀꯤ ꯑꯗꯨ ꯐꯪꯈꯤꯕꯅꯤ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯕ꯭ꯌꯥꯕꯇꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯔꯤꯁꯔꯆ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯏꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯌꯥꯅ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯤ ꯃꯤꯀꯤ ꯂꯩꯈꯤꯗꯕꯅꯤꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯩ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯒꯅꯤ ꯚꯨꯠ ꯍꯥꯏꯕꯁꯤ ꯂꯩꯇꯕꯅꯤ ꯊꯣꯛ ꯊꯥꯛꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯁ꯭ꯇꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯇꯥꯞꯅ ꯄꯨꯂꯤꯁꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯈꯣꯏꯁꯨ ꯚꯨꯠꯀꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯁꯤꯒꯤ ꯍꯥꯏꯕꯗꯤ ꯗꯤꯕ꯭ꯌꯥꯕꯇꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯀꯦꯞꯆꯔ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯚ꯭ꯌꯨ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯤꯂꯤꯌꯟ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯃꯤꯂꯤꯌꯟ ꯑꯃꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯤ ꯃꯤꯂꯤꯌꯟꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯇꯥꯞꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯖꯕꯅꯤꯅ ꯊꯤꯡꯕꯁꯨ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯇꯥꯞꯅ ꯗꯤꯕ꯭ꯌꯥꯕꯇꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗ ꯍꯪꯉꯤ ꯑꯔꯖꯨꯟꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯉꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯗꯤꯕ꯭ꯌꯥꯕꯇꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯖꯤꯞꯇ ꯍꯥꯞꯆꯤꯜꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯈꯤꯕ ꯔꯤꯕꯟ ꯃꯀꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯥꯅꯤꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯗ ꯅꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯗꯤꯕ꯭ꯌꯥꯕꯇꯤꯕꯨ ꯈꯥꯝꯕ ꯆꯦꯟꯖꯔꯛꯈꯤ ꯑꯗꯨꯕꯨ ꯗꯤꯕ꯭ꯌꯥꯕꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯄꯥꯏꯔꯝꯕ ꯔꯤꯕꯟ ꯃꯀꯣꯟ ꯑꯗꯨ ꯇꯥꯍꯧꯏ ꯔꯤꯕꯟ ꯃꯀꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯦꯛ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯑꯃꯒꯨꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯂꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯐꯣꯇꯣꯗ ꯇꯥꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯗꯤꯕ꯭ꯌꯥꯕꯇꯤ ꯊꯤꯔꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯀꯗꯧꯕ ꯇꯟꯖꯥꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯊꯋꯥꯏꯒ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯔꯖꯨꯟ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯕꯇꯤ ꯍꯣꯏꯒꯤ ꯕꯪꯒ꯭ꯂꯣ ꯑꯁꯤ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯁꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯥꯛꯈꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯔꯖꯨꯟ ꯀꯔꯤꯝꯇ ꯇꯥꯈꯤꯗꯦ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯁꯥꯏꯗ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯏ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯖꯨꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯆꯦꯂꯦꯟꯖ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ
ꯃꯗꯨ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯤꯡꯅꯕꯅꯤ ꯈꯜꯂꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯚꯨꯠ ꯎꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯍꯥꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯂꯩ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯨꯝ ꯅꯝꯕꯔ 404 ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯐꯛꯂꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯊꯤꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯏꯔꯝꯕꯅꯤ ꯃꯍꯥꯛꯁꯨ ꯀꯅꯥꯝꯇ ꯀꯤꯗꯕꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯤꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛꯀꯤ ꯃꯤꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯔꯛ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯈꯤ ꯑꯔꯖꯨꯟꯁꯨ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯗꯨꯅ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯐꯥꯁꯤ ꯌꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯂꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯗꯨ ꯃꯁꯥꯃꯛꯀꯤ ꯃꯉꯛꯇ ꯍꯥꯞꯆꯤꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯃꯦꯟ ꯎꯕ ꯐꯪꯉꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯊꯧꯔꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨ ꯄꯟꯈꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯍꯥꯛꯅ ꯌꯥꯜꯂꯝꯃꯤꯕ ꯊꯧꯔꯤꯗꯨ ꯃꯍꯥꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯂꯧꯊꯣꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯇꯨꯅ ꯄꯥꯠ ꯑꯃ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯃꯥꯡꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯥꯠ ꯑꯁꯤ ꯀꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯠ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯔꯣꯀꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯗꯤꯚ꯭ꯌꯥꯕꯇꯤ ꯅꯪ ꯊꯣꯛꯂꯛꯎ ꯀꯔꯤꯒꯨꯝꯕ ꯅꯪ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯇꯥꯞꯁꯨ ꯑꯔꯖꯨꯟꯅ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗ ꯐꯣꯟ ꯇꯠꯇꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯑꯔꯖꯨꯟꯁꯨ ꯂꯥꯛꯇꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯃꯗꯨꯒꯤ ꯄ꯭ꯔꯇꯥꯞꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯤꯕꯅꯤ ꯅꯪ ꯀꯔꯤꯒꯤ ꯄꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯗꯥꯏ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯟꯖꯥꯗꯨꯗ ꯑꯩ ꯗꯤꯚ꯭ꯌꯥꯕꯇꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟ 404 ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯗꯤꯚ꯭ꯌꯥꯕꯇꯤꯁꯤ ꯁꯤꯗꯦ ꯍꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯇꯥꯞꯁꯨ ꯀꯤꯔꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯅꯝꯕꯤꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯈꯤꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯇꯥꯞꯇ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯗꯤꯚ꯭ꯌꯥꯕꯇꯤꯒꯤ ꯚꯨꯠ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯗꯅꯤ ꯑꯍꯤꯡꯕꯗ ꯚꯨꯠ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯅꯤꯡꯉꯥꯏꯇꯧꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯗꯤꯚ꯭ꯌꯥꯕꯇꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩꯒ ꯊꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯒꯨꯝꯅ ꯑꯁꯨꯃꯛ ꯂꯩꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯗꯤꯚ꯭ꯌꯥꯕꯇꯤꯕꯨ ꯀꯣꯐꯤ ꯑꯃ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯏꯟꯚꯥꯏꯠ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ ꯕꯣꯔꯗ ꯑꯃꯗ ꯏꯔꯗꯨꯅ ꯎ ꯑꯃꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯇꯕꯗꯒꯤ ꯄ꯭ꯔꯇꯥꯞꯁꯨ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯈꯨꯗꯣꯡ ꯊꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗꯤꯚ꯭ꯌꯥꯕꯇꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯗꯤꯚ꯭ꯌꯥꯕꯇꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯗꯤꯚ꯭ꯌꯥꯕꯇꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯤꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯍꯨꯝꯈꯛꯀꯤ ꯔꯤꯄꯣꯔꯠ ꯑꯃ ꯐꯪꯈꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯜꯂꯕꯤ ꯀꯧꯏ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯅꯨꯔ ꯀꯧꯏ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯁꯔꯤꯁꯃꯥ ꯀꯧꯏ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯗꯨꯅ ꯗꯤꯚ꯭ꯌꯥꯕꯇꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯣꯔꯗ ꯏꯗꯨꯅ ꯂꯩꯔꯝꯃꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯨꯠ ꯃꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯣꯐꯤ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯌꯥꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯧꯀꯤ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯔꯤ ꯑꯉꯥꯡꯕ ꯁꯦꯠꯇꯨꯅ ꯅꯨꯄꯤ ꯑꯃ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯌꯥꯝꯅ ꯉꯛꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗꯤ ꯃꯉꯥꯜ ꯐꯪꯗꯕꯅ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯤꯚ꯭ꯌꯥꯕꯇꯤꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯛ ꯍꯦꯛ ꯎꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯑꯩ ꯑꯁꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ
ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯛ ꯌꯦꯡꯒꯗꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯑꯩꯅ ꯊꯨꯡꯍꯟꯗꯕꯗꯤ ꯇꯧꯔꯣꯏ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯃꯁꯤ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯥ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯇꯧꯕꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯤ ꯊꯋꯥꯏ ꯊꯥꯒꯅꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯉꯨꯏ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯅ ꯑꯦꯛꯁꯄꯣꯖ ꯇꯧꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯃꯌꯥꯝꯁꯨ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯈꯪꯏ ꯃꯔꯝ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯁꯪꯁꯥꯔꯁꯤꯕꯨꯗꯤ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯒ ꯅꯪꯅ ꯁꯦꯝꯈꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯉꯥꯛꯅ ꯆꯠꯀꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ ꯅꯪ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯃꯛꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪꯕꯨꯅꯤ ꯅꯪꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯁꯨ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯗꯤꯕ꯭ꯌꯥꯕꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯒꯤ ꯃꯅꯤꯡꯗ ꯗꯤꯕ꯭ꯌꯥꯕꯇꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯅꯉꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯔꯖꯨꯟꯁꯨ ꯈꯪꯕ ꯉꯝꯈꯤ ꯑꯔꯖꯨꯟꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯤꯕ꯭ꯌꯥꯕꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯁꯤꯡꯅ ꯃꯃꯥꯏ ꯅꯣꯟꯊꯔꯤꯕꯁꯤ ꯑꯩꯕꯨ ꯀꯤꯕꯒꯤꯗꯃꯛꯇ ꯅꯣꯟꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯅꯪꯅ ꯅꯃꯥꯏ ꯅꯣꯟꯊꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯔꯗꯥ ꯃꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯄꯔꯗꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯟꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯄꯔꯗꯥꯅꯗꯤ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯅꯤꯗꯨꯗꯤ ꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯊꯦꯡꯅꯕ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯃꯅ ꯅꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯁꯤꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯁꯛ ꯑꯁꯤꯗꯤ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯚꯨꯠꯀ ꯃꯍꯥꯛꯀ ꯔꯣꯃꯥꯟꯁ ꯇꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯏ ꯊꯤꯀꯥꯡ ꯀꯛꯊꯠꯂꯤ ꯑꯃꯁꯨꯡ ꯄꯣꯠꯂꯥꯡꯂꯣꯝꯗ ꯅꯞꯁꯜꯂꯤ ꯑꯃꯁꯨꯡ ꯑꯁꯣꯝꯒꯤ ꯁꯥꯏꯗꯇꯅ ꯗꯤꯕ꯭ꯌꯥꯕꯇꯤ ꯐꯝꯍꯜꯂꯤ ꯑꯃꯁꯨꯡ ꯃꯤꯡꯖꯦꯜꯂꯣꯝꯒꯤ ꯁꯣꯝꯒꯤ ꯁꯥꯏꯗꯇꯅ ꯃꯍꯥꯛ ꯐꯝꯂꯗꯨꯅ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯍꯟꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯃꯨꯡꯗ ꯐꯥꯎꯕ ꯔꯣꯃꯥꯟꯁ ꯇꯧꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯕꯨ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏꯒꯤ ꯃꯔꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯍꯥꯏꯇꯥꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯁꯨ ꯔꯣꯀꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯗꯤꯕ꯭ꯌꯥꯕꯇꯤ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯤꯠꯅꯦꯁ ꯑꯣꯏꯍꯧꯕ ꯃꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯗꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯊꯤꯀꯥꯗꯥꯔꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯤꯀꯥ ꯇꯧꯗꯨꯅ ꯁꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯕꯇꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯔꯖꯨꯟ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯃꯈꯜ ꯃꯈꯜꯅꯤ ꯄꯤꯔꯤꯕꯁꯤ ꯑꯍꯥꯟꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯗꯤꯕ꯭ꯌꯥꯕꯇꯤ ꯑꯁꯤ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈ꯭ꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ ꯅꯔꯥꯏꯕꯛ ꯐꯕꯅ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯄꯥꯈꯠꯀꯅꯨ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯪꯅ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯔꯖꯨꯟꯅ ꯇꯛꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯕ꯭ꯌꯥꯕꯇꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯗꯤꯕ꯭ꯌꯥꯕꯇꯤ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯗꯤꯕ꯭ꯌꯥꯕꯇꯤ ꯑꯁꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤ ꯑꯩꯅ ꯋꯥꯅ ꯁꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯕꯨꯠ ꯂꯩ ꯍꯥꯏꯗꯨꯅ ꯃꯤ ꯂꯣꯏꯅ ꯀꯤꯟꯅꯈ꯭ꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯋꯥꯀꯔ ꯑꯅꯤꯗꯨꯕꯨ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯗꯨꯅ ꯁꯍꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯑꯩꯅ ꯄꯥꯎ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯁꯤꯡꯅ ꯀꯔꯝꯅ ꯈꯪꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯈꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯀꯅꯥꯝꯇ ꯆꯪꯉꯨ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯕꯤꯜꯗꯔꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯟꯗꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯤꯕ꯭ꯌꯥꯕꯇꯤꯁꯤ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ
ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯕ ꯇꯥꯔꯕ ꯑꯔꯖꯨꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯤꯀꯥꯗꯥꯔ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯗꯨꯗꯤ ꯑꯔꯖꯨꯟ ꯍꯥꯏꯔꯦ ꯅꯪꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯈꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯅꯪꯅ ꯎꯈꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯏ ꯐꯣꯇꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯁꯥꯏꯠ ꯑꯗꯨꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯅꯤ ꯊꯕꯛ ꯑꯁꯤ ꯀꯌꯥꯝ ꯂꯣꯏꯁꯤꯟꯕꯅꯣ ꯀꯌꯥꯝ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯀꯥꯞꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯁꯤ ꯀꯥꯞꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤꯕꯅꯤ ꯅꯪꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯈꯨꯅꯨ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯏ ꯔꯨꯝ ꯅꯝꯕꯔ 404ꯗ ꯂꯩꯔꯤꯕ ꯗꯤꯕ꯭ꯌꯥꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯐꯣꯇꯣ ꯑꯗꯨ ꯄ꯭ꯔꯇꯥꯞꯅ ꯄꯨꯔꯛꯇꯨꯅ ꯄ꯭ꯔꯤꯌꯥꯗ ꯎꯠꯈꯤ ꯄ꯭ꯔꯤꯌꯥꯅ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯤꯕ꯭ꯌꯥꯕꯇꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯃꯥꯡꯈꯤꯕꯒꯤ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕꯗꯨ ꯄꯨꯂꯤꯁ ꯑꯃꯅ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯃꯤ ꯀꯌꯥꯃꯔꯨꯝꯗꯤ ꯂꯥꯛꯑꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯆꯠꯂꯝꯒꯅꯤ ꯈꯜꯂꯗꯨꯅ ꯔꯦꯖꯤꯁꯇꯔ ꯑꯗꯨ ꯊꯤꯔꯗꯨꯅ ꯑꯩꯅ ꯇꯦꯂꯤ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯤꯡ ꯑꯍꯨꯝ ꯑꯁꯤ ꯊꯦꯡꯅꯩ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯤꯔꯝꯂꯤꯕ ꯑꯦꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯁꯨ ꯐꯦꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯐꯪꯈꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯅꯦꯛꯁꯟꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕꯅꯤ ꯗꯤꯕ꯭ꯌꯥꯕꯇꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯒ ꯑꯃꯠꯇꯗꯤ ꯆꯥꯟꯅꯗꯦ ꯑꯗꯨꯕꯨ ꯃꯤꯡ ꯑꯍꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯨꯠ ꯑꯣꯏꯔꯤꯕ ꯗꯤꯕ꯭ꯌꯥꯕꯇꯤꯅ ꯍꯥꯏꯔꯦ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯗꯤꯕ꯭ꯌꯥꯕꯇꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯇꯥꯞꯇ ꯊꯥꯔꯛꯏ ꯄ꯭ꯔꯇꯥꯞꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯥꯟꯅꯗꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯤꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯔꯖꯨꯟꯅ ꯗꯤꯕ꯭ꯌꯥꯕꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯗꯤꯕ꯭ꯌꯥꯕꯇꯤꯗꯨꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯨꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯇꯥꯞꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯤꯕ꯭ꯌꯥꯕꯇꯤꯒꯤ ꯃꯁꯛ ꯑꯁꯤ ꯑꯃꯨꯛꯇꯪ ꯎꯔꯨꯕ ꯇꯥꯔꯒꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯁꯨ ꯑꯔꯖꯨꯟ ꯊꯤꯕ ꯂꯥꯛꯏ ꯑꯔꯖꯨꯟ ꯎꯅꯕ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯖꯨꯟꯅ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈꯤꯕ ꯇꯦꯕꯜ ꯑꯗꯨ ꯑꯃꯨꯛ ꯁꯝꯖꯤꯜꯂꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯥꯏꯠ ꯃꯉꯥꯜ ꯑꯃ ꯎꯕꯗꯒꯤ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯕꯨ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯗꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯀꯤꯈꯤ ꯄ꯭ꯔꯇꯥꯞꯅꯗꯤ ꯑꯔꯖꯨꯟꯗ ꯅꯪꯅ ꯗꯤꯕ꯭ꯌꯥꯕꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯃꯃꯥꯟꯅꯕꯗꯨ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯔꯖꯨꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯅꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄ ꯇꯥꯈꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯗꯦꯀꯣꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯨꯚꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕꯒꯤ ꯄꯥꯔꯠ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯗꯨꯇꯪꯗꯤ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯏ 11 ꯁꯔꯀꯜ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯂꯨꯄꯥ ꯑꯃꯗ iPhone 16 ꯐꯪꯕꯤꯌꯨ ꯑꯃꯁꯨꯡ ꯃꯦꯒꯥ ꯒ꯭ꯔꯥꯟ ꯂꯤꯛꯇ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯐꯪꯕꯤꯌꯨ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠꯇ 20% ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯁ ꯐꯪꯕꯤꯌꯨ ꯂꯤꯡꯛ ꯑꯁꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯃꯁꯨꯡ ꯄꯤꯟ ꯀꯃꯦꯟꯗ ꯌꯥꯎꯔꯕꯅꯤ